Kuki terrorist singna tidim lambi ki paring da thong ama thugai na ba IED mapan plan toram le haide Imphal da ki Churchandpur phawbu da natana district asigi headquarter phawba lan thoktu na satliba tidim road hair ka khangna riba national highway oiraglaba lambi asigi paring da leiba piklaba su maru oiba thong natraga uku ama oiriba laisang bridge hair ka khangna ba thong ama Kuki terrorist singna mapangat kallaba IED mapan plan tawduna thugai na bohonaram le haide tawdo asigi matang da pawse asina phangwa paw na haibada laisang bridge natraga uku hair ka khangna riba RCC ki thong ase Churchandpur district ki manung channa lambi asigi paringda laisang amasung monglem phai khulani ki marakta sabane haide Senapati ki Naga leiba mafamda Kuki sing leitana ba khangankre Senapati district students association satsa ki president vice president amadi general secretary Kuki sing na tamthina phurakre makoina tonglakpa gari sing thugai rakre thawdo asibu Naga luk yana yaning da ba phongdorok pa loinana Senapati ki Naga taba mafam sinda Kuki sing leitana ba khangalakre thawdo ase haukiba numajing numit ki numitang pung Panom tarakpada Gamgi fight Kuki check post thokibani haire Kuki singna lambi da lakpa satsa ki president vice president amade general secretary na tonglakpa gari khamduna tamthina phuraba matung gari aduda thiatpa satsa ge emblem amade name plate sing thugairaki bani haire Naga people's organization yauna lairiba Naga luk kayana thodo asibo akana mong da yaning da phongdorok loinana Naga singna khundaba mafam singda Kuki sing watho ase waro se laktri phawba changba thingkre tongan ba Naga ge association kayana thadrok Serol singda thawdo asibu akan mong da yaning da phongdorogle Serol sing asina hai Kuki sing na tattara satharagli ba thawong ase Naga miyam bu usita ba thawong ni thawong ase Naga miyam na kaidong da ngakpi ba ngamloi haide Churchandpur gi Anglo Kuki war geta bom thamjilam le haide Manipur irang loisina ba prime minister da taksinduna ngarang Delhi da lup kaya na khungjang sangsinkre tha 18 farba Manipur crisis asida ngasi phawa prime minister Narendra Modi na wa amata ngangdan leibabu pen da bu phongdokpa ga loinana athuba matamda prime minister na Manipur da laktuna Manipur gi irang asi loisena ba honadrabadi sahi ani pharaglaba irang asi gi tekchak pomba prime minister na puga da bani haina taksinduna ngarang Delhi gi jantar mantar da khongjang sangsankre Myanmar da saba Khutlai sing hengalak le hari athingba thamba Myanmar romdagi pusilaki bu polam sing haukiba December 19 da Imphal East district ki mafam amadagi Starling and router ma phangkiba adu khakta nate numit adu da Myanmar da saba atai Khutlai su phangke numit adu makta da Myanmar da saba amadi Myanmar army na sizinaba MA4 rifles su Assam rifles na phangke ground da thabak tawdiba official sing na phongtoropugi matungina Starling antenna amadi router phangbada natana Myanmar da saba nongmai phangkiba adu da thoidong ngai oide maramdi haukiba tha manga tarumung asida militant sing amadi makoigi lotpham singdagi Myanmar da saba tongan makhalgi Khutlai sing phangkre hari Video viral amagi matang da police na wafam kaya phongdorakle garang numidang Imphal West district ki Uripok thingel da leiba miyoi amagi yumda Manipur police commando amadi Assam rifles ki apunba kangbo amana sathakiba operation da yumgi potse kaya chakhairam badana tana polam kaya pukhre haina thawdo adugi video social media da viral oirakraba matung Manipur police ki maikai dagi thawdo adugi matang da wafam kaya phongdorakle Manipur police ki PRO na thadorpa zero lamana hairibadi sahi asigi October amada Imphal West district ki Uripok area da Fortuner car ama Khutlai paiba singna namduna lauki hairiba gari adu AT gi member oiriba Uripok Sorbon Thingel dagi Asem kanan sahi yangkhai apokwa ibo sawba hairiba miyoi asina sizinare haiba akak ngaba paw ma phangbadagi Uripok Sorbon Thingel lekai da leiba Asem kanan gi mayamdo operation chathaki haina phongdorakle